Maruiba Pau. Manipurna G20 Summit Mai Pak na Pangthok Pangambada Honorary Consul Republic of Indonesia Embassy of the Republic of Indonesia Mahesh Kumar Shaharia na Thagat Pafungdorakli. Ngasi G20 Summit Loishan Benumita DG20 delegates singna Govindaji Mandir yauna Imphal City de leiba tongan ba mafam sing da statuna yengkhre. Sivisanagi ming amadi symbol asi Eknath Sinde group natana topa matana sizinaba yaroi haina Manipur unit ke president Moirangthem Tombi na phongdokhre. Nupi DCM na Kairao Kendra ki MLA yauna G20 ki delegate sing ngai bo oina lai gi mandop amada ka khatlubada laiseng ki sebaroi singna tanthorakre. Amadi art exhibition toina pangthokpa haibasi lai yekpa singgidamak yamna mathok tai haina art and culture ki commissioner M Joina phongdorakre. IS News meeting tabiri bakhai puna muputaram laksari COVID-19 dagi ngakthokna ba khutoina hambiu hand sanitizer sizinabiu mask upiu fitaru ki distance thambiu yariba makhai vaccine dose huna kapthokpiu section bana puna maki yaifabani haujek pau sandok na pizari Manipur lengak na G20 Summit Mai Pak na Pangthok Pangambada Honorary Consul Republic of Indonesia Embassy of the Republic of Indonesia Mahesh Kumar Shaharia na Thagat Pafungdorakli IS News ka akhana na unabada Mahesh Kumar Shaharia na Imphal da lakpasi achauba experience ama fangbangami amasung hana khangamdaba kaya khangbangamle haikhe B20 conference ta Manipur lengak na thamkiba presentation singadu top topa ama oi hairaduna masina state asigi tungi oiba kanagadaba kaya adu mayek sengna thami haikhe Manipur lengak na pangthokiba B20 conference ta state asibu mathangi thak amada puraknabagi hotnariba sing adusu utli hairaduna Consul Mahesh Kumar Shaharia na G20 presidency asi Indonesia da mamang sahida pangthoki haikhe mahangna India na Handak sahi asina G20 presidency pangthokpada nungai phongdokladuna leibaga sina singthaningai oiba thabak ama pangthokpa ngamle haikhe. It's been a great experience to be here in Imphal at Manipur. Indonesia was the G20 presidency last year, and we are delighted that now in India it has taken over, and they have done a wonderful job. Government of India, Government of Manipur and CII, they all together have done a wonderful job of organizing the G20 and B20 meeting at Imphal. To be very frank, it is much beyond the expectation when I came. As the chairperson of ICC, I have come to Imphal in past, and I found a lot of potential in Manipur, but I also noticed that it was not being used to the expected level. But this time it has been an eye-opener. The presentations made by the government of Manipur has been excellent and shows the true potential as well the activities that move forward. Kolkata da Labour Protocol in the Economics and Culture Consulate General of the Russian Federation the head Ekaterina Lazareva na IS News ta Manipur gi miyam na makoi bu harau tayamna loina bibagidamak harau ba phongdorakhe Manipur gi nat amasung chatnabina mahak bu sumhadle haikhe Russia na India ka lainari ba mari hanadagi mapangal kangkhathanba pamli hairaduna India na handagi G20 presidency asina leibak singi marak khakta da natana regional gi thak tasu cooperation Pina Navagi Pandam Tamle Haike Ekaterina Lazareva na Lakadori Bachahi Singda Manipur Amasung Russia gi Reason Amaga Cooperation Pina Bangam Labadi Maduyam Nafava Tausil Ama Oigani Haina Sufongdoke. That's the amazing experience. I'm really impressed by all your cultural traditions, customs. It was a very warm welcome for all of us.
And this level of hospitality is not like in the line of comparison with any other state. So, right now, Russia is very interested in diversifying ties, especially with India. And as one of the main goals of India this year during the G20 presidency is not only bilateral cooperation on a country level, but also on a regional level. It could be a very nice initiative if we manage to enhance the cooperation between Manipur and any other Russian region as well. Ngasi G20 summit loishinba numita di G20 delegates singna Govindaji Mandir yauna Imphal City de leiba tongan ba mafam singda satuna yengkhre. Delegates singna Delhi gi damak Imphal thadok tringaida Govindaji Mandir da chatuna lai khuram khe. Delegates singa du Chief Minister Nongthongbam Biren na lusing khe. Makhoina ima kaithel da su chatkhe. Khongsada tuda Chief Minister na hai G20 delegates singda Manipur gi tongan ba furup singi punsi mahing amasung zagoi isai gi mahau khangan khe. India gi presidency makhada Manipur lengak na Union Minister of External Affairs amasung Confederation of Indian Industry ga khusam naduna February gi tang 13 tagi haukiba G20 gi Business 20 conference da saruk yakhiba delegates sing na ngarang bus tungduna Haingang da leiba margin ching da chatuna mafamadu da arambai amasung sagol kangjai sanaba midyang takre masigi tungda loktak pat da satuna pat yengkhe khongsta da duda delegate singna loktak yogdringai da moirang da leiba INA headquarter yengkhe tungda sanga ethnic park da chatuna ayuki chaklen saraba matung Imphal da amuk halakhe numi humni chupna chathakiba summit asida Australia, Argentina, Bangladesh, Bhutan, Chad, Canada, China, France, Greece, Ireland, Japan, Nepal, Russia, Sicily, Singapore, South Africa, Switzerland, Tunisia, Uganda, United States, amasung United Kingdom na chingba leibak singdagi lakba delegate samaga 13 na saruk yakhi. Shiva Sena gi ming amadi symbol ase Eknath Shinde group natana atopa amatana season ba yaroi karigumba season ramba tarabadi logi mateng logani haina Shiva Sena Manipur unit ki president Muirangthem Tombina section wa thamlakle wafam singa se Imphal gi Babu Parada leiba Shiva Sena gi office ta pangthokiba parties tenongna changlaklaba mioi sing taram na opagi thoram amada phongdokhibane mahang namakha taraduna Tha kharani gi mamang dagi parties latre na balairakiba adu Supreme Court na while satharaba matung Election Commission of India ECI na Shiv Sena gi symbol lasi lirung amadi tenjai oina sakhangwa loina na Maharashtra gi Chief Minister Eknath Shinde na lusing liba party asina achumbani haina lauthorakpa asi nungaiba fawi haike maramaduna parties gi ming amadi symbol atopa amatana sizinabiganu M. Tombina Haikibada, State Asida BJP Lengak Lakpadagi, Lambi Thong Fagalakpada Natana, Saukat Thorangi Hiram Gada Mangzil Thana Sangsilli, War on Drugs ki Kongjang Asida Equipuna Saugat Minasi, Masinatana Lengak Astina, Paikalakwa Tabak Thoram Sing the Ayat Papibagi, Hainabi Thado Piu, Umang Wamang Koktopa Sinamo Sagi, Kalda Jauna Akaiba Pirakpana, Awaba Mayuk Nari Hainasu Mahagna, Makatana Fongdoke. Si government si thabak tawe na haibida aina pasa phangdong na te tawdu tawe haibi woni afaba thabak tawu da madu thagat pa haitraba mi do adugi mi do ranji tawiru no tukbiro matam mang nam ne hojik dola doli khaidana tawdu thabak se aikoi drugs si purely zero tolerance purely Manipur gi adumang ngamdraga so aikoi miam se drugs sadana nam honabagi mechanism am khoi thi seba masida badi bibadi political party gi aduga nupi gi nupa gi aduga kadang mam ta khena ba thamdana masigi thabak si tawse afaba thabak tawda phai ba khoi haibugi henabi thamse aduga aikoi punnam tang Manipur se aikoi tongan ba pi bunga mami lakpa matam da ban blockade this and that tawse masima tokpiro haibasima Shiv Sena gi makai sima appeal tawjare G20 ki delegate singna state asida ahan ba yorakpa numita Manipur gi masak naiba laishang amada district amagi nupi DC amana kairau kendra gi MLA yauna
मीरैबाक्तगी लाक्पा G20 की डेलीगेट सिंह अदु ngaibो होइना लाइगी मानदोप अमदा काखलुबदा लाइसंग अदुगी सेबारोय सिंगना लाक्पदौना हौगलकलगा तानथोखरे हाइरि थवोंग अदु कैराव केंद्र की MLA लौरेंबम रामेश्वरना नुंगनांगबा फोंदोखरे MLA रामेश्वरना महागे सोशल मीडिया अकाउंट दा थादोरपा पोस्ट अमदा लाइसंग द चंगलुबसु नते लाइसंग यौगदबसु वाले मीरैबा की डेलीगेट सिंह अदु ngaibो होइना मानदोप द चंगलुबनी मदुसु मखोइगी मानदोप सेनाबा मियोय अमगा चंगमिनबनी अटोपा स्टेट सिंह के अचो अचोबा लाइसंग कयादा लाइ खुरम चटलुरे मफम अदुदरी करीमता हाइरक्ते नुमित अदुदा मानदोपता कारुबगी यामना नुंगाइतबा मोंगदा DC नुपी अमदा चथरखिबा थौंग अदु यामना नुंगाइते हाइरदुना MLA ना हाइ अखोय मैतै मसेल मांगी सेंगी हाइदुना अखोय मसेलगी मरक्ता यंगथिनरिङैदा मैतै सिंह असि नोंगमदि मुटलगनी मणिपुरी अमा ओइना लमदम असिगी लाइसंग अमदा चंगबदा मखोइना अपाम ड्रेस सेलक्ते हाइदुना ताथि तवोइना तौरप असि मखा ताना तौहनिंगदे अखोय लेमिनसि हिंमिनसि हाइरगदि असिगुम थबग असि अमु हना तौबिगनु लाइनिंग लाइसोन खुदिंगमा इकाय खोमनबिउ सनामहि लाइनिंग चटपसिंगदा ताथिना तौबिबसि पेनदे हाइबा वाफमसु MLA ना फोंदोखे मैते अमा ओरबगी सुगुम्बा कनोजे नंगबने अतोपा कोई तोंगान तोंगानबा मदुराई कामाख्या अदे अतोपा बिनाबोन सिंग मयाम मै सोखरम चले अदुमा तुम चंगे केम हारते अदो ngarang do cham cham mamtok tu kan ka ko da maje thanga tano duna isin pimcha du tobi lai seba sing duna duna yam nungai te duna ai thamjam je khoi maitai masan sumaina mangi sengi tongno leragadi ngomgi sum minority work no khoi masan hanar kan da nong to khoi malem ni maitai se mutkini masijima ai to honji am thamoi sok pai tumasu ya de ngarang de ai je maitai moi lor kan da ai manipur gi de gumba lai sang ma sang du da hai moina pam de selak ti na sanga lu tanong tan do am thamoi sok pai ta masi makha ta na ai to honjaning je lemina se hingmina je hargadi asung mathok tobi gano dharma khudima kai khunabio kari gi damak ta khoi sanami se ko सुजाम ताथीना तौबिगिसे याम थमोय पेन दे हाबसिमा मयाम दा आई पाउदम जबने आर्ट एग्जिबिशन जोइना पांगथोकपा हाइबसि लायकपसिंगिदमक यामना मथौ ताइ हाइना आर्ट एंड कल्चर की कमिश्नर M जोइना फोंदोखरे ngasi इम्फाल गी थांगुइबन लरुंगपुरे लेकाइ दे लेबा आर्ट गैलरी द पांगथोकिबा सोलो आर्ट एग्जिबिशन अमदा वाफमसी M जोइना फोंदोखिबनी एग्जिबिशन असिदा मंगसा ताबम सैमसन ना कुमजा लिसिंग अमगा चमापन मरिफुद्रा मंगा दगी ngasi fawba paikhalakhiba painting amadi sculpture humphudra manga miyamda puthokuna yenghanki M joina thauramgi athoiba mithunglen oina saruk yakhi M joina makha taraduna la yekpa artist singidamak lengakna chief minister gi artist singi tengbangi makhada senthang amadi pension na chungba piduna pungning thaugatli exhibition toina pangthokpa haibasina artist singni yekliba lai sing miyamda khanganbada achoba mateng ama oiri artist singna thawai hakchang yauna makoina paikhalliba thabak aduda pungning changduna mai pakpa miyamna sakhangba oina bahonasi haiki the artist singi tengbang haiba scheme machine makada la kamo bi ai singyang kai bi ai sing ga wa bi ai masi ko na piri na adaki sali bi sahi hai tare marshal oi do bose sigi koi selection to bol loi gre aduna mars au no da section to ga ma gi account sigi makata wa da ko na mu pension scheme ma ga hapsari pension hai ga di sahi thau oi do ni mamangai dagi lai yetran lakpa anna ji ko masak khangba ati state award national award myam ji se ko in da ko plan tori anu moi gi biodata kai myam mission la ka na sahi ma da pa yam puti par sing kuntra sing ya kai anu mai exhibition aduga mari leinana state kala academy mangsa tabam samson na fongdorakhibada artist singna layekpagi sinfamasi thawayawna hotnarabadi punsi hingbangami school da pikliba mahiroi singda layekpa tambiri badu makhoida layekpagi sinfam haigadabani haibanatte makhoina tamliba lairik aduda ayekpa lai yawragadi makhoina lairik adu pabada hena thawayawna paningba pokhali haike Manipur के गवर्नर ओइरंबा हौजिकना नागालैंड के गवर्नर ओइना थौ पुरगदबा ला गणेशन बु फेयरवेल पीबगी थौरम अमा ngasi इम्फाल की राजभवन द पांगथोखरे थौरम असिदा चीफ मिनिस्टर नोंथोंबम बिरेना ला गणेशन की मफमदा तौबीमल खंगबा उतखरे ला गणेशन स्टेटस की मियाम की याइफनबा पांगथोकलंबा थबक थौरम सिंगबु CM बिरेना मा के पर्सनल मीडिया अकाउंट दा सिंगथाखे ला गणेशन नागालैंड के गवर्नर ओइना थौ पुरगदौरिबा सिगिदमक्सु CM ना याइफा पोजेल पीखी Tengnopal Police amadi Kunsuba AR gi apon batim amana ngarang Maruti car amagi floor panel da yamna haina singna lotuna sapon case marifuni panda purakpa brown sugar kg ahum gram satret katara fagat pangam khre brown sugar puduna chatlamba Daniel
Langai Sang Songloi Sahikun Apokpa Pauzang Songloi Laifam Langnom Veng More Ward number Mapanna Police na Fare. Mahak drugs sing aduga loinana Tengnopal Police Station gi Osida Kusinakre Haina Police ki Pau Amana Hairi. All India gi oina pe channel broadcaster Kangbuna channel Mamal ka hena wangkhalakpa maramna MSO singna channel sing Sandokpada awaba oibadagi subscriber singna yenglamba nungaiba channel sing thaba ngamdaba asigidama waraubidanaba subscriber singda haizari MSO NXT Digital Hits ki maikaidagi broadcaster Kangbu ga wari sanaduna athuba matamda yanaba ama puraktuna hairiba channel sing asi amuk hanna Panghangani, Matam Adu Faudi, Naiminasi Haina Iscom Management gi Maikai de subscribers sing the appeal Taurakli. Patriotic Writers Forum PAWF Manipurna Sahi Kudingi Piduna Lakleba Arambam Ibungohal and Binod Kumari Literary Award 2022 Wanglembam Niranjanana Iba Yelamu Nusiba Haina Mingthonba Saireng Lirik Asida Piragani Lakleba Fiorgitang Kun Mangagi Nungtilpung Amataba Matamda Manipur Press Club Tapang Thokadaba Arambam Ibungohal and Binod Kumari Laikidabagi Ningsing Thoramda Lemzaningai Oiraba Award Asi Naha Oiribe Aibi Wanglembam Niranjanada Kusinaragani Masagi Jahi Kuntra Mangagi Makada Leba Manipur Amadi Manipur gi Wangmada Kundariba Manipuri Lolgi Aiba Aibi Singna Iba Sairengi Larikta Jahi Kudingi Piduna Lakliba Award Asida Kes Oina Lupalising Manga Citation Sol Amadi Memento Yauri Aibi Wanglembam Niranjana Kumjali Singamaga Jamapan Marifudra Mapan gi November gi Tangkun Marida Imphal East District ki Kongbo Chekonda Pokhe Mahak Wanglembam Jenta Kumara Madi Wanglembam Ongbi Laistram Ningol Zoimati Devi Ani ki Matsa Ahungi Manungda Ani Subini Manipur University da Manipuri Subject Master Loshilaba Matung Hauzik DM College of Teachers Education da Biet Tamle. Contemporary Manipuri Culture and Nationalism Haibasida Nongmagi Oiba Seminar Rama Ethno Heritage Council Harikon Manipur na Sinduna Mezer Khulda Leiba Manipur Press Club Tapang Thokre Thauramadu Art and Culture gi Director Laurembam Kishore Zet Harikon gi President Longzam Ratan Kumar Amadi Women's Association for Socio-Economic Development Wastep ki President R.K. Tharak Sanana Saruk Yakhe Session ani thokna pangthokiba seminar aduda ayuki session da Cultural Activist Narendra Ningomba Manipur University of Culture gi Assistant Professor Makhon Manimong Saba Amadi Manipur State Film and Television Institute ki Consultant Bobby Waheng Bamna Tongan ba topic ta paper pathoke nungthilgi session da Kenzongi Director Dr. S. Thanin Laima Madi Atai Masak Naiba Music na tongan ba paper sing pathoke Seminar aduga mari lainana Harikon gi President Longzam Ratan Kumar na haikibada seminar asi maru oina hozik lairiba culture amadi mamanga lairamba culture ani gi marakta kari khenaba lairi haibagi matangda khanabane hozik lairiba culture asina aikoi nationalism sagatpada mateng oiribara natraga oidabara haibasi khanabaga loinana puwari yenglubada mamangai ningthau loyumba palingai matamda lamdam asida semitlon fagatnaba tongan ba khongthang kaya paikhatpada natana naha singbu hiram kaya da thabak piduna amata oibagi wakhal sagat lamkhe matamadu da aikhoigi culture na nationalism sagat pada achoba thodang loramkhe adubu mitop singi ithil lakpadagi awonba puraktuna hiram kaya da khaibung tabagi mami lakhe kumjale singamaga chama panifu mapangi matungda lakhiba culture aduga mamangai da leiramba culture aduga kadai fawba khenai masina nationalism yokhalibra haiba asisu nainagani haikhe Sahi humdram do muk lak pasida mamangai gi pai pusingi matam da leiramba culture na pibaduga anoba tangkakta akhoi modern time da pira isiga karai phau khenai masi nationalism sida yokhalibra yokhatabra haibasigi nainaba aduga loinana culture gi lamda laibiri ba mayam asina nationalism se porakna ba kamaina honaga degi haibasida midyeng ama singjanba yana ba khoi ngasigi contemporary Manipur culture and nationalism hairiba theme sida one day seminar je pangthok chabani akhoi gi satnabi da akhoi gi yek gi chanabi thamdana yek manaba nupa nupi yumpan na bayate tongan be yek ta leibasing yumpan na gadawni ga haira kanta akhoi gi apunbagi saktam akhoi gi nationalism sagalakpada akhoi gi puthomi ba nat culture sana khona ba harau kumai phijet saksa sina di loina thodang loram me mamangai adu hoji karamba mong de lori gi haibse masine akhoina manung thetna naina bagi tanja am launa na bani ngasi akhoina pangthok jari base
Kaitharakhlaba mahusagi khal kannabagi pandamda sanghallasi iramdamgi anisuba tangkak oina Committee of Civil Society Kangleipak CCSK gi thomi singna ngasi wa khadaleiba nongdam iputhau sanglengi akoibada leiriba nongmai chingda uchara chani yankhairom thakre uchara thabagi thauramga mari leinana CCSK gi President Jitendra Ningombana phongdorakhibada sing amadi tamda u yanthatpa maramna mahusagi khalda ahongba kaya pirakle masidagi ngakthoknaba u marang kaina thaba mathoktai ahan batangkaki oina khunja singa khusam naduna ujara lising amaga chamnga rom thaduna ningthina senaduna u singadu hinghanba ngamle makhatana u thabagi thabak asi chathakigane maruwaina popi tharamba mafam singamadi umang laigi laifam singda u thaningba singna CCSK da pau phawir u haina Jitendra Ningombana appeal tawrakhi apam makhal gi singdu reasonable oibo mongda pibu ngamna ba koi forest department ka tied up tokjara ka koi sinjara ke musung koi saju thab yogjege loina singi area gi opi plantation tokgi ma kakki ba kahin gi ba muru ko sing kanoma yam sing su angam makhai gi sing to ngamna ba koi su khona jege miam pumna mong su khul gi lekai kalam kanon su uza thab gi drive sathami ne harika nong su godo matam da nong su daba adigi nong kidang su godo matam da nong khulu su ba wana balance kariko posa mosi posi kitang phanana bu kidam ta koi angama thotang yamine se hebo fumdu aina mayam gi fumda koi CCSK makai gi ithamje Social Standard Club SSC na sinduna ngasi Imphal-East ki Khurai Nandaibam lekai de leiba club asigi community hall da national amadi international gi thakta award phanglakraba mioi sing okpagi thorum ama pangthokre thorum asiga mari leinana state champion long jump and veteran athlete 100 meter race 2023 ge award phanglakraba veteran athlete Soibam Nabakumar Maitai Dr. Ambedkar Distinguished Service National Award 2022 phanglakraba Success School gi principal Dr. Thoksom Sunil Deva 4th Northeast Unsung Heroes Red Carpet Social Award 2021 for outstanding contribution towards the society category of entrepreneurship phanglakraba Sus Design gi proprietor Huidrom Susila amadi handak pangthokiba National Hero U17 Youth Cup 2022-23 champion gi mana phanglakraba myoi singda sakhangche amadi memento piduna ikai khumna botke thauramasiga mari leinana SSC gi President W Taru Kumar na haikibada haurakliba naha singbu pungning thaugatnaba amadi tungi khongsata hena mai paknaba Jamlaba Thauramasi pungning thogatpo oina pangthokpani lekai asida leiriba angang singnasu mai paklaba mioi singi matung innaba honaduna khunai asibu mangjil thana leinaba honasi haike thauram asida club asigi advisor nongmai them ingo RK Sana Jauba pangsa tabam ibohal Asem Tharongau Khundrak Pam Salai Khomba RK Narzet amadi H Iboyaimana presidium member oina saruk yakhi Lady Bakogi Praza Singsida, Bakoina, Maramoid, Akogi Wakalon influence Taurega, Atay Sing Makoi Matung, Ilaning Pogadumba, Hongtang, when I Logay, Adu Makoina Su, Makoina Pangibe, Sipman, Magi Filda, Panjaraiba, Dr. Ambedkar Award, Entrepreneurship, the sports Filda, so many various fields. Atay the Pang Ibising Dubo, Akoina Makoi encourage Taurega, Makoina Tungasu, in future, the Sumakoina, Amukahenba, upgrade Toba, Panganaba, Akoina, Marakthana attend break amatang lauzari. Go Aviator Academy, a complete platform for aviation aspirants, inspired by experienced professionals. Come and join with us. A course designed for cabin crew and ground staff to help turn your dreams into reality. Amukahana taramnak sari makataba pao.
Meghalaya gi Mikhal numit nipani khakta ngaisilakpaga loinana bot khombagi thabak akan bamongda changsenari tongan ba political party gi star campaigner singamadi senior lusingba singna miyang gi mifam amadi rally sinduna makoi gi political agenda amadi wasak sing sakpagi thabak hengalakle tongan ba party gi poll campaign da senja thumja yauna hiram kayada amana amabu maral sibagi thabak su kangkhannarakle BJP, NPP, Congress, amadi Trinamool Congress na thabak tawbada manung mapan fauna miyamda uhandaba amadi marai saitharaba health infrastructure amadi welfare scheme singi matangda amana amabu hunari nakalamromda regional party oiba United Democratic Party UDP, People's Democratic Front PDF, Hill State People Democratic Party HSPDP amadi Voice of the People Party BPP na tonganba khasi jansia state ki demand tauri Assam Meghalaya Accord pu amu hingathanba amadi inner line permit na poll agenda oiri BJP gi agenda na apunba Meghalaya gi chawkhat thorang oiri senior BJP leader amadi Assam Chief Minister Hemant Biswa Sarma loinana Union Minister John Barlana ngasi East Silong Assembly segment singda wangangani senior NPP leader amadi Chief Minister Conrad K. Sangma Garo Hills region gi miyam gi mifamda saruk yagani TMC senior leader amadi former Chief Minister Mukul Shangma su party candidate gi miyam gi mifamda saruk yagani Haukiba pung kunmari da India gi nauna miyoi chamaga nifuni thoi COVID positive oire laina sina maram oiraga miyoi ahum laikhidre fagalakpagi changsa da marifutra nipan ga 10 mek nipan ama oiri apunba confirm case na koti mari lak nifutaru listing marifu mariga samapan ga tara taret yaukhre active case na listing amaga chanipan ga marifutra mapanda hengalakle laina sina maram oiraga laikhitaba mi gi masing lak manga listing kuntra satre humpuni laina sigi naba faduna discharge tawkiba mi gi masing na koti mari lak nifu mathoi listing Yankhaini Toiga, Sani Yankhaini Pani, Lina Stiging and Toknava vaccine cup Tokiba Pun Mami Masingna, Koti Chani Kundla Humpu Humdo Hen Cray, Maliangio in a Kobila Santa Quadigi in a Sohala Balebak Singi Manunda US in Ahanba, Indiana Anisubada Amadi, France na Ahum Subada Lady, Awang Nupok State Kioina Assam Ahanba, Mizoram Anisua Madi, Manipurna Ahum Subada Lady. Manipur lenga ke Art and Culture Department ki makhada leiba Manipur State Film and Television Institute MSFTI na senduna numit tara mangani gi oiba film appreciation course ama hayeng February gi tang kun dagi hauduna MSFTI gi conference hall Palace Gate Imphal da pangthok lagani hairi course asi hauji oiba Manipuri film gi masak maong hena fagat hanaba amade film gi thomi singbu ahen ba losing pi bangamnaba MSFTI na sinbani haina cherol amada fungdorakle course asida nainagada bahiram singdi evolution of cinema amasung film theorist amadi cultural theorist national traditional media amasung art forms digital revolution northeast amasung Manipuri cinema gi tunglam chat amadi Manipuri film gi tungi mayon asina jingbani hauzik sanabagi pau amu lobirasi District Sports Association Kaksing gi midyang makhada Sena Athletics Organization sinduna tha sigi tarani thoidagi hauraga Kakching Kunjam Pat ki sanabungda tim mangana saruk yaraga chatharakliba taraga nipan suba Sena Cup ki ngasi sanakhiba match ta KFC Kakching na JA Kakching bu goal taruk sino da maithiba pikre match asi mai pakraba KFC Kakching gi goal taruk adu N Barun amadi N Delex na match ki minute kun taret amadi kuntra manga satpada tim gi goal amamam sankhi L Bidyanandana match ki minute yankhai taret humdoi humpu taruk amadi humpu nipan chatpada team gi gol mari chanki tournament da sigi hayeng nungthil pung ani makhai tabada AIFA irengbam amadi SAO Kakching na sanaragani Manipur Tourism amadi All Manipur Polo Association Ani na khusam naraga tha sigi tara manga digi hauraga Imphal gi Mapal Kangjai bungda Mapan lam gi team ani amadi India gi team ahum punna team manga na saruk yaraga satharakli ba taruk laksuba Women's International Polo Tournament ki ngase sanakhi ba match samada Manipur A na Manipur B bu panjil tara humdoi ani da maithiba pikre match asi mai pakraba Manipur A gi panjil tara humdoi adu M Priyana team gi panjil manga chankhe KH Habe na panjil mari KS Devanti na panjil ahum sankhe Manipur B gi panjil ani na M Vizentina chankhe tournament asigi ngasi sanakhi ba aroiba league match ta South Africa na Luxembourg ku panjil taramathoi amada maithiba pikre match asi mai pakraba South Africa ga panjil taramathoi adu Burmak Brenda amadi Santini na team gi panjil ahum chankhe Amy Guest
amadi Tessa Lelana Panjul ani chanki chatharakliba tournament asigi final match sayeng league ki winner South Africa amadi Manipur A na sanaragani. Hauji aingsa ki pau omuk pizari ngasi gi oiba aingsa ki pauda Manipurda ngasi khwaidagi sabagi chang ngasi degree Celsius 13.3 oikhibaga loinana khwaidagi ingbagi changna degree Celsius 3.3 oikhe nungsita yawba ising manilgi changna ayukta chada 68 amadi nungthildana chada 30 oikhe loisilakpada maruiba pau amuka ne pizari Manipur na G20 Summit mai pangthok pangambada Honorary Consul Republic of Indonesia Embassy of the Republic of Indonesia Mahesh Kumar Saharyana thagatpa phongdorakli ngasi G20 Summit loishinba numita di G20 delegates singna Govindaji Mandir yauna Imphal City da leiba tongan ba mafam singda chattuna yengkhre Sivasena gi ming amadi symbol asi Eknath Sinde group natana topa matana sijanaba yaroi haina Manipur unit ki president Moirangthem Tombi na phongdokre Nupi DCM na kairau kendra gi MLA yauna G20 gi delegate singai boina lai gi mandob amada kakhalubada laisangi sebarai singna tanthorakre amadi art exhibition toina pangthokpa haibasi layekpa singidamak yamna mathok tai haina art and culture ki commissioner M joina phongdokre IS News meeting tabiri ba khudingmapu amuka na khurumjari